Meitei na bomb plan touwi hairaduna ngasi ITLF na wakat mifam phamgadari. Buffer zone lansilaktu na Meitei na bomb plan tawigi mawong sa thai haina ITLF na maral siraduna akan mamongda condemn tarakli. Manipur da law and order gi phibam phagalaklabasu Muknariba ani gi marakta amat oibigi wakholon puraknaba hotnabada sahi amarom sangigani. Haukiba sai ing lisingani ka kungo humdoi gi me ahumdigi tholakhiba Manipur crisis asina maram oiduna yam laba Miyoi kya tuan relief camp sing ngasi phau sangjafam lawduna leirib ITP singbu masagi mayumda hanjinanaba laingak na hotnariba sigi mathakta law and order gi phibam tapna mahuksagum hanjilangna hotnariba sibu RSS ki sip Mohan Bhagawatna laingak pu thagatpa phungdokpaga loinana Manipur law and order gi phibam tapna phagalaklaba su Meitei amadi Kuki ani gi marak Muknariba sibu loisinduna amat oebi wakhalon purakna hotnabadadi sahi amarom makhatana sangkigani haina phungdokri Hairibu apam singarang Rastriya Samsevak RSS ki sahi sama mapung pharak pagi Kolkata ra pangthokpa centenary celebration gi thauram da athoiba mithunglen oina saruk yaraduna Mohan Bhagavat na phungdokhibani haukiba jai sigi November 10 dagi hauduna 12 phawba numit humni gi khongchat Manipur laklamba khongchat aduda lamdam asida khunda leita aduna leiriba tuan ba tribal furuk ki leader social leader amadi awangnongpok ki makok thongba youth representative kaya ga su unaduna Manipur thokliba conflict asigi matana gori sanakhi haina phungdoladuna Mohan Bhagavat na ngasi Kolkata ra pangthokiba thauram adu da hai Manipur gi conflict asigi phibam soksiliba law and order asibu lainga ki maikei gi laksinduna tapna ing tapagi lambi hanjilakpa ngamle aduba Manipur thokliba conflict asida Muknariba Meitei amadi Kuki ani gi marakta amaga thajanabagi wakhalon pokhanduna amat oiba nungsi chanana leiminabagi wakhalon puraknaba hotnabadadi makhatana sahi amarum sangkhikani hairi Kerala Bangladesh sini haiduna hatokluraga Indian oiramli Chhattisgarh Raman Ryan Bagel sai kuntraga mathoi kauba Dalit migrant worker amabu Kerala gi Palaka district miyamna Bangladesh national oigani haiduna singnabadagi phubudasi sathina soktuna lekatnaba ngamdana sire hairi laikhidraba Raman Ryan gi imung manungi Miyoi oiriba Kishan Bagel na phungdokhibada Raman Ryan tha siki taraga humdoi thabak thina biyumdagi thokhibani ma Kerala da leiba construction site amada thabak phangle haiduna pau piraklamkhi haiki Kerala da Raman Ryan na thabak suri mafam adugi manakta horan chinthi gi thawdo ama thoki maduna mafam adugi miyamna Raman Ryan asi Bangladesh national oigani amasum horan chinthi gi thaba adu makna tawbo oigani haina singnabadagi phubada soktuna lekatnaba ngamdana sikhibani hari thawdo asina hauji India amasum Bangladesh ki marakta leiriba unkhatnabagi thong asina Kerala ra thokiba thawdo asiga manaba pamdaba thawdo thokhigadra haibigi mi paiba leinari Thailand na nongthaktagi landasa tharakpada Cambodia gi Miyoi lakh manga hina lanjenakri Thailand amasung Cambodia gi marakta sayol ani unkhatnaduna kuthoknarakpadagi Thailand da F-16 aircraft sijinaduna landasa tharakpadagi Cambodia gi Miyoi lakh manga hina mayumake thadoktuna lanjenakri hari Cambodia gi Interior Ministry na phungdokpara warol amada Thailand F-16 aircraft sijinaduna nongthaktagi landasa tharakpaga loinana artillery shell amadi rocket sing kapsilakpadigi thawai hingnaba nupi angang yawna Miyoi lakh manga ga lising taraga nipang satrukau taraga mathuirom lanjenakre Thailand su lana sina maram oiduna Miyoi lakh mari rom sapagadaba maphamda lanjenakre hari tha asida yumlo nariba laiba anina inau no khuthoknarakpadigi matik mayai leiraba khulai sing sijinaduna akan landa sathanakibada Thailand da Miyoi kungani thui siki amasum Cambodia dana Miyoi taraga mapan siki hain official sing phungdoknarakli Laiba anina mapanga lairaba state tank sing yauna drone amadi artillery sijinaduna aman amagi matata landa khibadagi ngamkhai gi saruk singda laiba miyangi punchit sound akaiba pibada natana wafam adura laiba school kya su thonglo na khriari ngasi turbung na Kuki jau singna wakat mifam Meitei singna buffer zone thugaina ba hanjin thabak paikhatli haiba maral siraduna thawong sigi mayokta Indigenous Tribal Leaders Forum ITLF na sinduna ngasi December tang 12 ayuk pung 10 taba matamdagi Chuchampur gi turbungda santi oiba wakat mifam phamgadari buffer zone wangba lansinduna masakhangdaba Miyoi singna explosive sing plan tawre habigi paulairi masina miyamda akitu jungba ponganduna Kuki jau singi Christmas matamgi santi oiba atmosphere thugairi swari
Center ki lusingba singda masagi hak sina thokpa phirep lawjaba ngamdaba BJP, Congress, NPP ki MLA singna Manipur kanba ngamloi zenanda. Center ki lusingba singda masagi hak sina thokpa masagi phirep lawjaba ngamdaba BJP, Congress, NPP ki MLA singna Manipur kanba ngamloi. Makhoi ki lusingba khalaga lengak semba sungamloi. Aikhoi ki warep aikhoina lawjaba ngamba political party na Manipur kanduna ningtamna lengak ngamgani haina social worker laitonjam Zanandana phongdokri. Wafam asi ngarang phaknung awang laikai youth development association Phalida nifu taruk suba mapokomon thoramna saruk yaraduna makna haikibani. Phaknung awang laikai community hall pangtokiba thoram sida Saumbum Gram Panchayat ki Jila Parishad Weramba I Ravi Chandra Association asigi president hais Tejeswar amati Association asigi maru eba Miyoi singamadi laikai gi ahal laman singsu saruk yakhi. Khurai asigi social worker L Zayandana makhatana phungdokibada Manipur gi hauji oiriba phibam masi arupa tanphamamani masi political crisis tagi ohelakibani. Laibak ngaknaba thagakiba miyamgi mihut singna makhoigi lusingba khalaga miyamgi lengak semba ngamdaba makhoigi hak khudingma center gi lusingba singda sina thokibana ohelakani masinani MLA singna lengak sembagi matam tharaga thamlibasi miyamna popular government ama pamli ba lenga asi aikhoigi phirep lawjaba ngamba lusingba khanjaba ngamba lenga oigadabani center gi lusingba singda masagi hak khudingma sina thokpa makhoigi tanthar jagoi sagadaba BJP, Congress, NPP gumba political party nadi Manipur kanba ngamroi karama political party na Manipur kanba ngamgani haiba laibak miyamna khanthamina saiki halidagi naha oiriba executive singa unaduna makhoina laikai amadi laiba asigi damak tawningliba singadu khangdoknaba ngasi aingonda pirakliba matamasi nungaiba mikup amani ahal laman singda tawhanningba thabak thorom kya lairabasu lamdam sigi hauji oiriba phibam sida resource laitabana pangthokpa ngamdabani aikhoida maru oiriba si thabak tawbada unity laina thabak tawduna mai paknaba hotnaba amathoktai naha singna unity laina thabak tawduna khunai si sakhotnaba hotnamina saiki UP da kapnabada criminal city Uttar Pradesh ki Bulsawar district thokiba police ka numai kapna pegi thakto amada wanted lawba ka loina lupa lising yang kagi sen gi mana puri ba criminal ama sikre na police na phudokri laikhidraba criminal adugi maming Zubair Elias Peter sei kuntra ka mga kawi mirotagi ni haina su makon phongdokli Bulsawar gi senior superintendent of police Dinesh Kumar Singha na ki numai kapna pegi thakto du ngarama sung nasigi lona ba hingna China road thokibani hainasu paus na makatana su phongdorakli kapna baduda Zobayer sokpadigi hospital amada pukhatki edu sina purakle haina doctor singna lapthoki haina su makna phongdokli SSP na haiki numai kapna bigi thaudo adugi matung Zobayer ga loina rakhiba amadi nanthoktu senkhiba ga loina hauju makki khungul linaba amasum phana ba hotnari haina paus ta phongdokli Tentana sumna miyam na thamjage duga hauju koina di miyam paus mata se lusinjarage amasum makhataba no babdet miyam punangai mina saina channel sigi maikedi gi miyang phamda makhatana thamjari